Ngarang Imphal Jiribam Lambi tongan ba mafam mangada landslide thokiba adugi lambi sengdokpa luidringaida ngasi muk mafam anida landslide thokrai landslide asna maram oiraga lambi fauna bangamden leiri presna phangba pau amagi matung inna ngasi yug landslide thokiba mafam ani adudi Kangpokpi district ki Saijang village amasung Noni district ki Maryland nungbani hairi landslide asna maram oiraga ngasi ayu New Kaital Manbidagi chatkadaba malgari sing chatkidre adubu Noni da panduna leiba Malgari Chanirom Lothuk Lunabang ngasi ayuk CRPF ki convoy team amadi none yokre haidi ngasi ayuk landslide thokliba Saijang amadi nungbagi mafam animang semjinanaba highway maintenance team sing laktuna lambi sengdokpagi thabak hokre haidi nakalamarom ngarang awangkhulda thokiba landslide aduna maram oiraga nungbada gari cham yankairom su panduna leiri haina pawasina makatari